अहानबदा कंगलापाव एडिटोरियल मैम लखुचरकान थमजगे IM की वाफम असुम ओइरबदि करी फिरेप लौगदोरिबगे मणिपुर सिन कुकी नार्को टेररिस्ट ममांग सही की मे अहुमदिगी खंगहोदना लांदारक्तुना मितै मियाम हाटपगी थबकसिंग लेपना सत्रखिबा सही अमा हेलब फावा वारुसिन पुरकप ngamdabadigi लोइखम नायदबा लांथोक ओइरि इंडिया गवर्नमेंट की मैकेदिगी वाथोक असिगी वारुसिन पुरकनबा अखनबा थौरांग थौक्सल हौजिक फावगी ओइना उबा फंद्रि हौजिक पांथोकलिबा लोक सभा की इलेक्शन मनुंग मणिपुर की वाथोक लोइसिननबा होटनागनी हाइबसिना ताकलिबदि इंडिया गवर्नमेंट मणिपुर की हौजिक थोकलिबा वाथोक असि लुमना लौदे वाथोक असिगी मारुमदा पॉलिटिकल गोयब करिगुम अरोनब एजेंडा अमा लैरब्रा हाइबसिनि इंडिया म्यांमार रोमदगी लोगी वांगबद इंडिया मणिपुर की ngамखै मनुंग हुरा लोनादा संलखिबा सिन कुकी जौ नार्को टेररिस्ट खुजोखरना लेबासी की सिक्योरिटी द सिंगनदुना मितै म्याम हाटपा युम कै मै थादुना खम थेंगबा टेररिज्म सथबद इंडिया गवर्नमेंट मखोइबु लक्षणनबा होनदबा असिमगना वाथोक असिकी मरुमदा करिगुम्बा अरोनबा खरा लैरि हाइबदा हैममतोगरय इंडिया गवर्नमेंट की थौक्सल द मियामना सिंगनबा अमदि पेंदबा लैरिङै की सेरक्ता लोइखम नायदबा पीसटोक सथरिबा नागा लहुलोप NSN IM की मैकेदिगी इंडिया गवर्नमेंट की मथक्ता मराल सीदुना वाफम क्या फोंदोरखिबा सिना असुंब ओइरबदि मणिपुर की मियामना अपुनबगी सक्तम अमदि पुनसिंगाक सेननबा मिकुप नहुम सिंगना लैब मथक्ता NSN IM ना इंडिया गवर्नमेंट की मथक्ता मराल सिरखलिबा वाफम सिंगदि इंडियन सिक्योरिटी फोर्स सिंगना कोकी मिलिटेंट्स KNA B अमसुंग PDF सिंग सिजिनदुना मणिपुर प्रॉक्सी वॉर थरी फायंग लेबा KNAB की बॉम साफम इंडियन आर्मी सिंगना ngak सेनदुना लैरि हाइना NSN GPRN की मिनिस्ट्री ऑफ इंफॉर्मेशन एंड पब्लिसिटी की सिरोल अमन हाइ सिरोल असिना मखा तारिबदि मणिपुर हौजिक मिते अमसुंग कोकी जौ फुरुप सिंगी मरत यामना साउन उंखनदुना हातना सुनाबा अमसुंग फुरुप अनिमकी मैकीदा मिसिमिना असो अपनंगली NSN की मैकेदिगी इरांग सि हेक हौबदिगी मैके अनिमकता यावसिनबा तौदुना लाखिबनि अदुबो NIA की मैकेदिगी मितै कुकी जौ की इरांग असिदा NSN बु मराल सिरतुना मितै की रिवोल्यूशनरी ग्रुप सिंगदा फोंगना मतेंग पांगी हाइदुना अरानबा मराल सिरखि असम राइफल्स अमसुंग पैरा रेजिमेंट कुकी मिलिटेंट्स ग्रुप सिंगदा फोंगना मतेंग पांगदुना NSN की मथक्ता थबक तौरि असम राइफल्स अमसुंग पैरा ट्रोपर सिंगी मरक्ता KNAB गा लाक्तुनदुना थबक तौरि हाइबसिदि यामना मयेक सेंगलबनि मसिदा नतना हाइरक्लिबदि ngамखै पारिंग लैरिबा असम राइफल्स टेरिटोरियल आर्मी अमसुंग पैरा रेजिमेंट सिंग सिना कुकी मिलिटेंट सिंगना चतोक चसिन तौबदा करिसु हाइदन लैरि असम राइफल्स ना ngамखै पारिंग कुकी मिलिटेंट सिंगबु ट्रक गाड़ी सिंग हाबलगा खुंजा सिंग उनरि इंडियन सिक्योरिटी फोर्स सिंग अमसुंग कुकी मिलिटेंट सिंग यामना असेतपा मरि थमनरगा थबक तौरि हाइबसि ओइरिबा फिबम सिना ताकले हाइबा वाफम क्या फोंदोकनखिबा सिना अचुंबा ओइरबदि वाथोक असिगी मतांग मणिपुर की मियामना इंडिया गवर्नमेंट की मथक्ता सिंगनबा अमदि लांगतकनबा वाफम क्या लैरखिबा दु असुंबनी हाइना लौब तारबदि स्टेट लेंगा अमदि मियामना करी फिरेप लौगदोरिबिगी हाइबसिनि ngамखै लाना संलखिबा इलीगल इमिग्रेंट सिन कुकी जौ नार्को टेररिस्ट सिंगना इंडिया की अरोइबा बॉर्डर स्टेट मणिपुर लंदादुना अपुनबगी सक्तम सिंगदुना कुकी सिंगे तोखाइबा लैबा अमा सेमगनी हाइदुना वार क्राइम सथदुना ब्लडशेड चथरिबा सिदा इंडिया गवर्नमेंट लुमना नत्रगना हक्सिना लौदबा मदि सेंट्रल फोर्स न लांदारक्लिबा सिंगबु ngak सेनुना थमलिबा असिगी सैरक्ता NSN IM की मैकेदिगी इंडिया गवर्नमेंट की थौक्सल की मयोक्ता वाफम क्या फोंदोरखिबा सिना मणिपुर की मियामना अपुनबगी सक्तम ngaknaba मदि लांदारखिबा सिंग माइथिबा पिनबा अमता ngairaba पामबैदि ग्रेटर मणिपुर सेमनबगी दमक सेम साफम थोक्तरबा हाइबदो नैनफम थोइ मणिपुर वाथोक की मतांग लैरक्लिबा वाफम सिंग असि नुंगसित सितना उना लेंबा हौनदे हाइबदुगी पखंगनि इसा लौथोलगा मिचा सुमनबा होनबा थावोंग लान की पाउजल सेनमनी हाइबा कंगलापाव एडिटोरियल मैम स्पेशल कंटेंट मोइना हानबदा मैम थमजरी मखासा थरक पोइना तो पपावमना कुकी सिंग लेंगा के अयाब यावदना मणिपुर रिवर की मथक सारिबा RCC ब्रिज साबि यारो हैदना थिंगबा सकिबा सिक्योरिटी फोर्स सिंग कुकी नुपी सिंगना लंबी थतुना सलनखिद्रे सेराउदगी मनिंगलोम किलोमीटर तरागा तरुकलोम सलगा कुकी सिंग खुंदारिबा संडेल डिस्ट्रिक्ट के मोलनोम विलेज ता मणिपुर रिवर की मथक मणिपुर लेंगा की अयाब यावदना खुंजा सिंगना
RCC Bridge thong sabig tabuk sa tharakpada Manipur lengang na tumina laisili haba paw ama ngarang lamdam sigi pauksi singa madi electronic media ra phong narakpadigi ngasi mafam madura Manipur police ki team ama sangsin matamda mafam madugi kuki nupi mayam haurakuna police ki team madu thattuna thamkhre hari press na phangma paw gi matung inadi ngasi thong sariba mafam maduda Kaksing district ki SP TS Bikramjit na lusingduna police commando team SDO Sapikarong OC amadi BSF yauna sangsaki maduda thong sariba mafam madu yaudringai thingang phai hariba mafam asida kuki nupa nupi mayam tholoktuna sangba yaroi haiduna thattuna thamkhibani hari pausin hai police ki team aduna sugunu yorakpa matamda Assam Rifles ki kangbuna mafam madura sangshinba matamda khudong thiba madi pamdaba thakdok sing thokpa yai haina pau pirakhi hari amaromda police ki kangbu aduna ke molnom khultamna lakpagi lambida kuki nupisna lambida uwa phaijinduna thambaga loinana lambi thattuna thamlaga police ki kangbu du sangan khidabani hari pausin hai ngasidagi numit kharani ki mamangdagi ke molnom romda tarib kuki singa maning tamna Manipur river ki mathakta RCC ki thong ama saba hore thong saba ki thabak khumang saksina sangsilakli habigi pau tabadigi DC Sandel Manglambam Rajkumar na pau khangmadagi thasigi kunga mathoide DC na niyam kaina thong saba ki thabadu lepnaba ayub sirol piduna khangan ki balairabani loinana lokat phamtok pa action lokhat na order ma thoktuna ngarang fawda thong saba ki thabak lepnaba khan khrabasu leptana sa tharakpane hari Koki singna hausuk Manipur river ki mathakta sagaliba RCC thong si saba loirabadi Manipur river hek lanthokpaga yamna samba lambida Susampura mati more tab yaga doribani hariba lambi paring asida matam kya gi mamangdagi aron ba karwar tawa miyai singna satok sin tawba lambi oina sisinaduna lakpani adubo Manipur river na ising sorakpa matamda lambi satok sin jadabagi awaba kaya lekhibana madu kohanabagi damakta koki singna asetpa phirep ama lauduna Manipur river ki mathakta Manipur lenga ki ayaba mat yaudana RCC thong si athuba matamda akanba phirep lauduna saba horake pausi isna phangba paugi matung inadi thong saba thingnabagi damakta ngasi sangsilakliba security force ngasi de attack townabagi damakta thingang phai dagi khajiktang chalaga leiba ukon thingang phai haina khangnariba singi saru asida matik sana khulai pipe ko ki militant sing hana dagi hauna sem saduna lekre masi khul ngak wasina drone thagatuna yengba matamda makoina khulai paiduna position lauduna leiba du mayek sengna khangma ngamkhibani haidensu pau sida makatana supali atopa pau madana sakhangdaba singna wangjing sabal laikai da leiba PBS plywood factory gi nupa ama nupi ama amaga fatna pukre ngarang numidang pung 12 makhairam tapa matamda Khongjom police station ki manung chana wangjing sabal laikai da leiba PBS plywood factory da thabak tawgani haiba nupa ama nupi amaga sakhangdaba mioi kharana phaduna pukhibadagi hauju phawba mari makong phangma ngamdri hari pausi esna phangba pawgi matung nathi plywood factory wangjing tentha assembly constituency ki MLA oiriba paunam brozen gi miyang makhada run tawgani hari sakhangdaba singna phaduna pukhraba mioi ani plywood factory gi manager oina leibani haiba Sahid Faruk Zama sai nifu apokpa Afsar Ali kawi Assam gi Kokazara district ki manungsana Gosaigon haidiba sidigi housingna plywood factory asida leibani makaloina na faki banu PSC gi mamingna nungsi thoi sai kungatre kawi kayakta gini haidi makhoi ani plywood factory asidigi fadana pukiba sikari maram gi no haiba hausu phawba khangmngamtri haidi Makasa tarak poina to papauna poina hum yaba memorandum ama UCM na chief minister da pisinkre ngasi United Committee Manipur UCM gi president Jai Chandra Konthaujam lusing mati mamana Manipur gi chief minister N Beren unatuna handak UCM na Bangladesh satuna mapamadu khundari ba mitai isalinaw sing unabaga loinana igi khungul lirubagi waram yaba point ahum chief minister da hakthenga pisinkre Memorandum madu yauriba wafam kuding waram kudimak bunna khanaraba matungda athuba matamda thaba oina pangthokna ba honagani haina chief minister na thajaba pirakre chief minister na thajaba pirakpa sigi tamakta UCM gi makedi gi chief minister N Beren thagatpa amadi nungai ba phongdok sari haina UCM gi makedi gi phongdorakli atopa pawmana sakhangdaba singni hand grenade ama thamjilamle Manipulenga ki forest department da chief Conservators of Forest oina thawpuribi Imphal West ki Wangoi Police Station ki manungsana Wangoi Longjam Laikai da leiba
Longjam Joykumar sa yangkhoi pan apok lekidraba Kober Singagi mayungi sumangda ngarang numidang pung taramathui muk taba matamde hand grenade ama thamjilam le hari hand grenade thamjilam le haibising si ayuk yumgi miyoi singna khangnarakani khudakta Imphal West District ki ASP da pau piraba matung ngasi ayuk aso angam yauduna lakthokre hand grenade adu thamlamba matamda ayibe sirol ama sa thamnongki sirol adu da department ki paisa sing kaklaga laholob adu da pigadabani haiba wafam apalam hari Police tagi phangwa pawgi matung ina di bom adugi manakti ayib sirol ama phangma ngamki sirol aduda first warning sar Joykumar CCF by KCP no Yorma base kan deputy finance Bobby hain iram khari thaudo osiga mari leina wangoi police ta case ma lokhat khre haiden su pawsi da suma khatari makasa tharak point AR ama siduna leramle Imphal gi M sector duty taduna leba Assam Rifles ki night subedar ama masagi phamungda ngasi yuksi duna leram lehari laikhidraba personal asigi maming Arvind Kumar sahi saying khagi mga apokpa besonat kawi UP dagi Bingari bazar dagi hari ma heart attack tawdunu sib oiram gani haina thajanari amaram nana me kun ga taru amadi kun ga nipan yellow alert lathokre hayeng me kun ga taru haibedi ngasi me ngasidigi me kungani pan pau manipur gi mafam khrada akha arau yauna akan manonglei nuksing mayok narabi yari haina India Meteorological Department IMD na khangalakli hayeng amadi me kungani pan bu yellow alert lauthokko loinana me kunga teret puna orange alert aina lauthokre nongsuk Bengal gi samudra khongwal singmadi gimthang nariba Bangladesh ta hayeng akan manonglei nungsit Myanmar na sekheng pirabi yari Amarom da lebak ate mafam sing lakli ba numit mari ni sida sabagi sang hengalak pi ya heri sabagi sang Celsius degree nifugo mari degi nifugo nipan phawgi manungda leirabe masugi da mafam sing sida red amadi orange alert sing thokra heri amarom dana Manipur lenga ki pham pai ri basing mating pangbi da badagi ngasi thang ta si masak khangbi dana leirakhibani Prem Kumar Aikogi thang ta na malemgi sanabungi phambak lehengi haiba tarawadi lenga ki mating sangi Manipur lenga ki phampai ri ba Indian Olympians Association Delhi da khongthin mangamba makoina mating pangbida badigi ngasi thang ta si masak khangbi dana lekhibani Sinda khakta cultural nungsi hairaga yaroi haina Grandmaster Huidrom Prem Kumar Singan phongdokre wafamasi Assam thang ta Association sindana South Bara Complex Binakandi Part 2 Kasada Numit Nini Sunu Satarkiba Ahanba RK Modur Yazid Thangta Trophy 2024 ngasi loisinduna mana matum yenthokpagi thoramda magna phongdokhibani Assam ni district taragani thoidigi sanaroi chamaga tarago humdoine saruk yakhiba trophy asi apunba Korirol Malem gi loop Imphal Manipur sponsor tawani mana yenthokpa thoramga mari lainana W Binoy Kumar Sinha President Assam Thangta Association hakibna ngasi phawbra thangta masana si miyamdagi sel amata nirudana yokhatuna lakhibani adomaina atupa matam state level thangta championship ama soidana pangthoklagani matam adudadi miyamdagi tengbang nijaba lakni matam duda miyamna nungsibiduna ngamjaba tengbang khara tangdi pangbiwaki athoiba mitunglen singna su thangta gi matangda award pa leiriba amadi thengnariba awa kyagi matangna masa gi oiba wafam sing thamlaki Sangdamnaba sida thangta Martial Art and Cultural Association Sonaina Team Champion Lakhipur thangta Academy na runners up takhe ahanba anisuba madi ahumsuba takraba category punamaki sanarusingda trophy ga loidana seal gi manasu kusina hianisu pawstam makhatari amaramdana military junta gi lanmi khra thaile lomda sinsingkhre Myanmar gi junta lanmi singa minority lalauba singa khut thoknabada junta lanmi khra thaile lomda sensin khre haina thau commander amana radio free asia ra phongkre lanmi amadi lalauba singi marta khut thoknabigi sanga nomi hengalakli thai officer sina makhatana phongdorakpada anti junta Karen National Liberation Army KNLA amadi masiga satminari ba mapang singna kain state ki kha thangba Mayawadi district akan mamungna Landarakpa digi junta troops singasi Thailand lomna sensilakani Myanmar lanmi kunthraga mathoina surrender tawraklaba matungda Thai Myanmar Border Coordination Center na makoibu masak khangdokpa amadi kulai thadok handuna wahang pangsa taki asoya pannangba lanmi su yorakhi aidi panba yabadi KNLA na military junta gi lanmi kullom hatkhrehan phungdokhi bulai khrabnen su pakshi isda makhatari
Makasa tharak po na to papaw na Manipur da ahan po na property tax thiba hokre. Manipur municipalities property tax rule 2019 ni makara Manipur gi ahan po na business to bamiwe mana advance na property tax piba hokre. Advance deposit to kiba miwe eduki maming takelambam sandan apok pala kidravati tomso kawi ma Imphal East ki Singmairong West tagini. Advance on a property tax Tito Pagitamak Mio Ishiki Mayum Nangasi Imphal Municipal Corporation, Municipal Commissioner Zoisi Kemlusing official team Amana Satuna Takapapung Crek. Takapapung Paduga Mari Lena IMC ki Deputy Municipal Commissioner Toksom Shidana Fundopoda property tax asi lam ahangbo mafam dagi lauti. Kacha semi paka amadi paka oina sabe building amadi floor mathak makha sabe sing yaw tuan ba rate tax thigadabani. Yung kusa khenabagi matungina tax ki resu khenagani hazu phawi oina property tax asi thinawa khonaba lengana order thokodi letri adoba athubuda order tholagani IMC na konba mafam singi manungda Katago A gi manungsana leiba Pauna Bazar amasum Thangal Bazar na tax rate khwaidigi wang thigani khara haidokpa mafam singdana tax rate hantagani property tax tagi phangba senpham sing asina urban amenity gi chakwa thorang amadi luna na thambagi thabak thoram singda sejinagani loinana lengana lokharakliba khongthang asida miyamna su suidana corporation pirakani habigi thajabasu IMC gi mekai thamnakli Amaromda property tax advance oina thikiba sandana phungdokibeda laigana semliba kanglon sing miyamna su tung induna satpham thoi kariguma miyamna kanglon gi matungina tawdaw taragari tungi legal grip kudong sadaba thengna busi maramasna property tax asi citizen amo oina thibam thokpani khanduna magna advance oina thiba hobana ki panmaya bari sandana advance oina deposit tokiba property tax ki senfam asi lisung nipan with chamaga Marfu Kataruni, Mang advance Tibagi the Mark Apun Senpam the Gisada Kun Taraga Tian Kibani, High River property tax assist he could in Higadabani Hide so Paush the Makatari, Ado Housequin of the Miam Paush Matan Shinjara Gamasum Miam Purano Pab did Naminasi.